Liver cirrhosis matau karamna narakpagi amade masigi symptomsinggi matangda khangminase. Article ase huyalan pau sege loksing pukaigi kalamdagi lokhatsabane. Laingang hojik yu legalize tawre haibadage harauba yubu pamjaba miyoi kaya soidana leiramgani haina khalle. Adubu yu thakpa matamda ikhoina yamna section gadabane maramde maram chadana yu ka hena thakpa natraga sizinabana aikhoigi haksangda makhal kaya gi laina pohalakpa ngambaga loinana miyoi bagi punsida khudong sadaba kaya mayokna halle. Hairiba khudong sadaba sing adugi manungda miyoi bagi punsibu temsingnaba yauraktaba natte. Maram aduna aikhoina yu thakpa natraga sizinaba matamda yamna section gadabane. Amaromda maram chana aikhoina yu natraga alcohol asi sizinarabade haksangna kanaba kaya lawbasu yai. Yu na aikhoigi haksangdagi ngamna chatkrabade imung manung amade akoibada pamdaba thogdok kaya thogalle. Hairiba si aikhoina aikhoigi akoibada yamna toina thengnaraba thogdoksingne maram aduna yu sizinaba matamda aikhoina yamna section gadabane. Nakalamarom yu thakpana aikhoina liver cirrhosis nahalli haina thajanare masi chamada chama chumba wafamdi natte. Adubu masina liver cirrhosis nahalangnaba maram ama oidabasu natte. Liver cirrhosis nahandanaba aikhoina hotnagadabane maramde masi layengbada yamna khudong chadaba laina makhal amane. Miyoi bagi punsida achauba singnaba ama oiriba laina singi manungda liver cirrhosis hairiba sisu amane. Liver cirrhosis nakhrabade miyoi adugi punsi kanba ngamdaba phibam amada lakpa yai. Maram aduna aikhoina liver cirrhosis naraktanaba yamna section gadabane. Liver cirrhosis hairiba laina makhal asi aikhoina yamna toina taba laina makhal amane. Adubu laina makhal asi matau karamna aikhoi miyoibada nahalakpagi haibagi matangdade ka hena khangjaludaba amade thijinba watpagi achauba mami amadi tare. Liver cirrhosis asi yu yamna thakpa mi khaktana nabani haina aikhoina thajanare. Adubu laina makhal asi aikhoida nahalaknaba maram kaya laire. Yu thaktaba misingdasu liver cirrhosis narakloi hainingai leite. Maram aduna matam pumbada aikhoina yamna section ba mathau tai. Liver cirrhosis hairiba liver disease makhal asi hana leijaramba masa mau phaba aikhoigi liver da yauriba tissue sing adugi mahutta square tissue haina khangnaba tissue makhal amana mahut sindorakpadagi maruoina thoe. Square tissue na maram oiraga aikhoigi haksangda yauriba liver na mapung phana mathau taunaba honabada ayetpa pibaga loinana mapangal sonthalle. Liver gi tongan ba anaba makhal kaya lay makhoi sing adu liver cell sing mapangal sonjilakpa natraga na cell sing sirakpaga loinana inflammation thorakpadagi oiba yai. Square tissue na maram oiraga liver fauduna cheliba e thingduna thambaga loinana liver na nutrients hormone drugs amasung natural toxins sing process tawbada tapthali amade liver na puthoksaba protein amadi atopa kayagi changsu hanthalle. Khudam oina hairabada cirrhosis na maram oiraga liver mapung phana mathau tahonde haibane. Cirrhosis ngalingai matamda khangaurabade yamna laina control tawba yai. Adubu athengba matamda khangba oiraglabade miyoibagi punsi mangningai oi. Cirrhosis asi maruwaina nupa singdana hena nagalle. Masi chinjak amadi makoina chariba thagliba sing aduge makha yamna polle. Liver cirrhosis asi maruwaina sahi yamna yu thaglakpa viral hepatitis leiba diabetes naraba obesity leiba drug sizinabada yetum punba hanadagi hauna liver disease ke problem leiba amade aronba mari thambada cheksil lawdrabade cirrhosis narakba yai. Liver cirrhosis asi kanagumba kharanna liver cancer oina lawnabasu yawe. Adubu cancer natte adum oinamak liver cancer naraba miyoi amada liver cirrhosis narakpagi changdi yamna wange. Karigumba ikhoida cirrhosis naraklabade liver cancer gi khudong thiba hengalakane. Hepatitis B natraga C leiba miyoi singdasu liver cancer narakpagi chang wange. Masina maram oiraga cirrhosis nahalaknabagi achauba maram amasu oi. Cirrhosis mi amadagi mi amada lawnaba laina natte lawnaganba laina natte haidunasu masidagi section dabadi yaroi. Cirrhosis narakpa matamda ahanbagi oina aikhoina thengnagadaba khudam singde chaning thakningba phauраktaba maram chadan haksang chokthaba kok ngauri tauba laihau tauba made khangawdana haksangi arumba hantharakpa sene. Liver cirrhosis matam sangna naraklaba miyoi amada ulakpa khudam singna aikhoigi haksangi saruksing khajiktang tauba tatpa amadi I thokanba mit masu hangama pal olakpa unsa hakachaba maram chadana khongkhut chawthorakpa mapan thokpa matamda kamla machu natraga brown machu oirakpa kaubagi chang hengalakpa amade wakhal mapung phana khanba ngamlaktaba sisu cirrhosis ki phibam lusilakpagi khudamne amaromda aikhoina haksangi liver fana thamnabagi damakta coffee amasung cha thakpa yamna kanai. Cha asi mipung khudimangna ayuk nonganbada kaman oina thaknare. Cha amadi coffee dagi hendoktuna nongmada green tea cup 10 ki changda thaklabade
Livergi blood markersing masa mau fana lehenbada mateng pangi haina Japanese study amana phongdokpa laikhre. Mayamna beetroot haina khangnariba mana masing asigi juice semduna thakpasu livergi oinadi yamna kanai haire. Article asi reliable source ta yumpham oiraga phongbane. Adubu masina medical professional singi pautaki mahut sinaba hotnabadi natte.